PAODAM miyeng tabiri basingbu ahan magtada binita naram noksa bagaloy na kurumjari. Hauzik PAODAM masigi maroy pau pijari. Swasta hi seva campaign sarama oina lebak asigi mafam kayada cleanliness drive sa thakre. Manipur ki Chief Minister Sillu haiba wafam handoktriba makai Youth of Manipur ga amu hana wari shanaroi haina CAP NPD Minister Elsu Sindro na phongdokre. Hizam Hemanjit amasung Hizam Lintoingambi mihat yaningdabagi mafam kayada leftana wakat khongjang sangsilli. Loinana Telangana Prime Minister Narendra Modi na lupa crore lising traum de sangwa hen bagi project kaya urep uyung tangkre. Mapungoy Paulo Birasi Prime Minister Narendra Modi na hayang October tang ani Gandhi Jayanti numit ki mangoy na ngasi October tang amada laibak sin batung na ek tarik ek ghanta ek sat campaign chathanaba miyamda pauzen khibagi saramo oina ngasi laibak sin batung na cleanliness drive chathakre. Thoramasi Gandhi ji ki Clean India Vision ki makhada Swachh Bharat Abhiyan ki sarok mani ngasi ki cleanliness drive asida lebak asigi political leader kaya na saruk yari. Union Home Minister Amit Shah na Swachhta hi seva campaign ki makhada Ahmedabad pangthokpa Shramdan for Cleanliness program da saruk yakhi. Union Minister Piyush Goyal amasung Lok Sabha Speaker Om Birla su Rajasthan ki Kota da pangthokpa Swachhta hi seva campaign da saruk yakhi. Haukiba September 15 dagi horaga October ani phauba lebak sin batung na chatharakpa Swachhta hi seva campaign saramo ina ngasi Thoubal district da su 1 hour Shramdan for Swachhta gi thoram district asigi municipal council na konba amasung gram panchayat na konba mafam singda paksan na pangthokre. Ayuk pung 10 dagi horaga 13 phauba pung amagi lam tu set sengbagi thoram Thoubal district ki deputy commissioner Ahanthem Subhas na lusingduna DC complex da pangthokki. Lam tu sit sengbagi thoramasi PICD Thoubal division na sinduna department asi campus da pangthokki loinana department asi executive officer A Barun na lusingduna uzara su thaki. Thoramasi ki saramo oina district asi tongan pham ahum da leiba relief camp ki angang singi oiba layekpagi athoi hen tanakhi. Ngasigi district asda pangthokpa Swachhta hi seva campaign thoramasi ga mari lena deputy commissioner Thoubal Ahanthem Subhas na hai mamang thagi 15 dagi horaga chatharakhiba thoramasi gi saramo oina ngasi October tang ama asida district asigi mafam kudimakta lam tu sit sengbagi thoramasi pangthokpani haiki. Prime Minister Narendra Modi ki Swachhta hi seva mission ki matungina Khwairamban Kaithal manungda sitpa sengba lakiba Imphal Municipal Corporation ki team Lukmai Seluk ki ima singna PM ki photo yauba poster segairaga halankre. Hiramasi ki matangda Lukmai Seluk ki secretary Asem Nirmala na hai matam amada Prime Minister ki man ki baat miyamna pamna tanarambani thoklibeirang asigi manung oiramdrabadi PM gi lunan bi thabak asi sagolamgadabani adubo hauzik thoklibeirang asida waroisin puraktuna tangdu leitaba phibam hanjalaknaba honadana PM Narendra Modi na wa amata ngangdana leiri lana sida icha mayam masiraga mahakna wa ngangdan leiriba asini madugi mahut kaithal manungda sitpa sengba thabak tawsinariba asi yaningde maramasna PM gi miyeng makhada Imphal Municipal Corporation sitpa sengba lakliba si yaroi haina halankibani Manipur gi wathol loisindriba makai PM gi wafa mata taroi haiki chap chana lo mana atopa mayam na project mayam thadariba kauriba mayam kanaba mayam do Manipur gi kai damakta di mana na chungjiba do na Manipur ko ne so mabu yade haibato adu ne ko ne ngasi ulebase yade mage swachhata mission kathina tawande loina bakhalan gam ne koi masi kandam da we mana masi changjala ise sugya yade adu na akoi gi wangang le bagoi akoi gi Manipur akoi kanre bagoi akoi maitai mayam gi damak tamana khanre bagoi Manipur se amuk khana ka hela roi Manipur gi wathok se lo chandre bagoi di akoi prime minister gi wafam mamata prime minister gi thabak thawam ta ko saru ya bangamoi
Swachh Bharat Mission की मखादा चलिबा चही असि सेप्टेम्बर की तांग 15 दगी 2 अक्टोबर फाउबा पांगथोकदबा स्वच्छता ही सेवा गार्बेज फ्री इंडिया की थौरमगा मरी लेना जिरीबाम दा लेबा 87 बटालियन CRPF जिरीबाम न सिंधुना जिरीबाम की बाबूपुरा दा लेबा जिरीबाम रेलवे स्टेशन दा अमोद अकाई सेंगदोपगी थौरम पांगथोकरे ngasi ki tharam aduda Jiribam Deputy Commissioner Krishna Kumar CRPF ki CEO Tapan Kumar Jiribam Municipality Council JMC ki Executive Officer Moirangthem Surjit Singha PICD Jiribam ki Executive Engineer Ajin Thamai Railway ki staff sing Civil Organization sing su saruk yaki ngasi ki thoranga mari lena Jiribam ki DC Krishna Kumar na hai ngasi India amadi Manipur ki tongan tongan mapham da garbage free India oina bagi pandam da mapham da amot akai seng bagi thoram pangthok na bagum Jiribam da su Jiribam district da leiriba 87 battalion CRPF JMC PICD SIG amadi tongan ba CSO singna mapham da luna nana thamna bagi thoram kaya sathari loyana Jiribam railway station da 87 battalion CRPF na sinduna amot akai sengdopagi thoramasi pangthok jabani haina phongdokhi ngasigi tharamadudha saruk yaramba CRPF ki CEO Tapan Kumar na hai Bharat pumbagi oina swasta hi seva tharam pangthok na ba siga mari lena 87 battalion CRPF Jiribam na su Jiribam railway station da ayuki pung 10 dagi 13 phauba pung amagi oiba amot akai sengbagi tharam pangthokli Jiribam da leiriba school college sing amadi district asigi mafam sing da su praja sing tholakuna swasta hi seva garbage free India ki tharamasi mapung phana pangthokani nakal amaromda Jiribam Municipal Council na 1 tarik 1 ghanta pangthokhi district asigi Deputy Commissioner Krishna Kumar IS caretaker councillor sing SIG sing Lanai Club Youth Volunteer sing su saruk yaki Manipur ki Chief Minister Sillu Hari wapamasi Manipur da PR laknaba baton tawbani maramasina Youth of Manipur ki Chief Minister Sillu Hari wapamasi handoktriba makai Youth of Manipur YOM ga amuhana wari sharoi haina CAP NPD Minister Leisangthem Susendro na phongdokre Youth of Manipura Manipura tangdu leitaba phibam hanjila halaklu haina taliba dimanasi kanglup anigi marakta oibada matang kuina sangani amadi third party amana middleman oiraga santi hanjilakpa ngamgadoribani masi khangna India government middleman oiraga santi hanjilakna ba peace committee semnaba honari Delhi da Chief Minister laktuna wari shasi hairiba sida Chief Minister lahanabagi thodang MLA Minister singna lawba ngamde masidi mahaki apamba wakhaloni adubu Political party ki thidana lenga asigi MLA Minister chatuna wari sharau phawada CM lakde haiduna warishin purak pangam khide Youth of Manipur ki CM Sillo hariba dimanasi CM bu support toriba MLA Minister singda kari poklangani haiba khangdabra asumna tawragadi ekhoi masel gi marakta ongkhatna balakani Manipur gi youth sing gi khongjang support tawi adubo Delhi da leiriba Youth of Manipur gi members sing aduna maram chada wafang kaya phangdoliba sina makhoi budi support tawba ngamloi Delhi da leiriba MLA Minister singna Youth of Manipur gi members singda support tawde haina social media da hairiba si aran ba wafang ngangtani MLA Minister singna haiba wafa mata members sing aduna tab leite asumna Youth oiringaidagi oidaba wa hairaga sum chathakragadi tungda afaba amata oiroi Manipur ki integrity kaidanaba amadi separate administration laktanaba honabada mahaki maikaidagi su support tauri maramasna tholiba thodosing asi pressure da chatpana tabida munna khantaraga wang anghaningi Delhi da MLA Minister sing tumduna lei hairibasi yamna unparliamentary oiba wafamni MLA Minister sing freedom mata leiba nate masa gi level da mi unari haiki peace restore to matamda tahulake haigadi middleman ama leiraga khanriba nakan animaksiga wari sanabam daka leba until unless aduna tagadi peace lakpa yaroi aduna wari sananabugi part 2 hojik government of India na middleman mo oibiraga akhoi both side animaksi wari sananaba na kanna government of India na tawriba peace committee semna nabugi moiromdagi MLA kyam yauni akhoiromdagi MLA kyam yauni adagi nagagi MLA na kayana akhoi middleman oidoino haina akhoi su tawdabdi nate tawribaneba honorable chief minister gi follower ne leiba ai isa haiba tare adagi atei su mayam leiri adu mayam sinduna kari khalamgadagi haibadu gi wakhalon do moi hoida poktabra haibasinda
मधु अगदी अखोई दुम सोइना अखोई मसेन की मरकता उनखनब लाकने हाइबदी हुजिके हारिबा यूरोप मणिपुर दिल्ली दे लेइबा कांगू से सिगा वारी सानबा नत्रगना एनी एक्स वाई जेड अमगी चीफ मिनिस्टर सिल्लु हाइबा वाफम से मसी हंतोक्त्री गई आई मोइगा मतुंग द वारी सानबदा यावजरोय हौजिक थोलिबा वाथोक असगी वारेसन पुरकनबा होनरिबा मणिपुरगी नहासिंगी अपुनबा अमा ओइरिबा यूथ ऑफ मणिपुर बु मोइथेम तौरुबा मणिपुर लेंगाकी फिबम लुसिलकदौरी यूथ ऑफ मणिपुरगा मणिपुरगी लेजिस्लेटिव मेंबर मिहुसिंगा ngarang दिल्ली दा चथकिबा अरोइबा मिफमदा यानबा पुरकपा ngamkhidre makha taba khongjang miyamga tanaraga sangsinaba honagani hairi ngarang ase youth of manipur na lauthokibagi matungina lamdam ase mihusinga aroiba phire ama launanabagi matangda delhi da kaukibani मिफम अदुदा थोलिबा इरांग असगी वारोइसिन पुरकनबा पुंग मरी मंगा संगना खनाबदा मणिपुर की सीएम याउदबना मरम ओइरगा यूथ ऑफ मणिपुर तालिबा दाबी सिंह अदु यानबगी वारेप अदु लौबा ngamkhidabani हाइरी पांथोकिबे मिफम अदुगी मतुंगदा यूथ ऑफ मणिपुर की लुसिंगबा अमना पाउमिसिंगदा फोंदोरपगी मतुंगिना सेप्टेम्बर 13 दा यूथ ऑफ मणिपुर की मिहुत चामगा हौजिक थोलिबा इरांग असगी वारोइसिन पुरकनबा मणिपुर की चीफ मिनिस्टर गा वारी सानकिबगी मतुंगिना एमएलए कुलुमदोय दिल्ली दा थादुना वारोइसिन पुरकनबा होनगनी हाइना थाजबा पिरखी चटखिबा एमएलए सिंह अदुना करिगुंबा पॉजिटिव वाइबा थबा अमता पाइखटपा ngamlaktabadagi makoida amo hana takchinaba यूथ ऑफ मणिपुर की म्यूजिक सेप्टेम्बर कुलुमदोयदा दिल्ली दा चटखी सेप्टेम्बर 13 दा मियांगी म्यूजिक उनरब तुंगदा वाथो असगी वारोइसिन पुरकनबा लमदम असगी लेंगा की लुसिंगबा चीफ मिनिस्टर याउद्रबदी ngamloi फोंदोरकपदगी लैरिबा ऑल पॉलिटिकल पार्टी की मिहुत अमदी सरकार सेमलिबा म्यूजिक सु याउना चीफ मिनिस्टर दिल्ली दा लाकपिनबा फोंदोखिबनी मसिगी मतुंगदा सेप्टेम्बर 19 दा अनिसुबोइना म्यूजिक उनरब तुंगदा म्यूजिक ना चीफ मिनिस्टर याउना वारी सानदुना वारोइसिन पुरकनबा होनरगे यूथ ऑफ मणिपुर नसु मतेंग पांगबियु फोंदोरकपगी मतुंगिना ngarang asi aroiba mifam oina chief minister yauna mihusing saruk yabinaba matam thakibani adubu laibak thibadi chief minister saruk yadabana maram oiraga youth of manipur na thamkiba wafam sing ngasigi mifam aduda yanaba purakpa ngamkhidabani delhi da lairiba mihut amagi matungina tholiba watho asigi matangda chief minister na approach tawrubagi matungina prime minister na home minister ga tanaraga loisillo haibagi wafam thamlawa phawbada karigidamak september 12 dagi ngasi phawbada chief minister da taksindana दिल्ली दा लेरिबनो हाइबेगी वहंग हंगबगा लोयना रेस्टोरेशन ऑफ पीस पुरकनबा लेंगा का सानकिबा वारी अदुदा यासिनबगी वाफम लेते मखाताबा फिरेप मणिपुर मियांगा तानरगा लेपकनी फोंदोखी प्राइम मिनिस्टर सीएम ने प्रोस्ट यूनियन होम मिनिस्टर का उनरगा लोसलो हाइबा पौदम असि सेंगलबा अखोय प्रूफ लेरबा एमएलए सिंह हाइबिरबा पौदमनी अमदी करी तोबगी दे 13 दगी दिल्ली दा चीफ मिनिस्टर याउदो सोल्यूशन पोरपंग मो हारगा करी तोबगी दे 13 दगी ना हुजे फौबम दिल्ली दा लेंग लेबगी मरम करिगिनो अमदी सोल्यूशन पोरंगनबगी दमकता सीएम दे प्रोस्ट तोदो मरम करिगिनो हाइसो यूरोमनपुर के मार्केट हमसगे अमदी मसी अखोयना यूरोमनपुर का स्टेट गवर्नमेंट का उनावासी दा अखोयगे यानाबम दा लेते हुजे यूरोमनपुर का स्टेट गवर्नमेंट का करीमता हिरमम दा यानाबा लेते हुजे अखोयना तोबे प्रोस्ट मम यानाद्रे हाइ नमयांग फम थमसगे अमदी मतुंग तरकवा अखोयगे खुंजंग सिंह मयांग पुन्ना यूरोमनपुर पुन्ना लोमिनरगा अखोयगे वारे लोमिनगनी हाइ नसु मयांग फंदा नुलुंग हाइजरि नाकल अमरोमदा हौजिक दिल्ली दा लेरिबा यूथ ऑफ मणिपुर की मिहुत सिंगी मरकता मियोय मरी डेंगी ना नाबदगी हौजिक हॉस्पिटल लाइकनरी हाइरी निंगसिंग बयाई थोलिबा वाथोसी अथु मतमदा लोइसनबा होनगनी हाइबगी थाजबा पिदुना सखिबा एमएलए सिंगना थबक ओइना पांगथोरक्तबना मरम ओइरगा यूथ ऑफ मणिपुर की मिहुत कांगबु अमा सेप्टेम्बर कुलुमदोयदा दिल्ली दा संदुना लंबीदा अमदी ट्रेन स्टेशन दा अवाबा कया खांगदुना खोंजंग संगसिनदुना लाखिबनी नसेगी ओइना थवाई मिरेल अमदी मसिगा समिनरिबा सीएसओ सिंगी अपुनबा मिफमना यानाखिबगी मतुंगिना पालिबा गवर्नमेंट अमदी मसिगा समिनरिबा पॉलिटिकल पार्टी सिंगना मसा मसाना याना गवर्नमेंट ता सगतपा तोकदबनी हाइबगी खोंजत अमा ngasiदगी होंगना चटली खोंजासिगी सरम ओइना सिंगजमै एसीगी बीजेपी मंडल के प्रेसिडेंट केएसएस राजेन सिंह अमदी हाई स्कूल एसी बीजेपी मंडल के प्रेसिडेंट विश्वामित्र अनिना मसाना याना रिजनेशन पिसिनबगी अइबा सेरोल प्रिंट मीडिया दा पिथोरक्रे
Mahairoi Linthoi Ngambi amadi Hemanjitpu Kuki narco terrorist singna minungsi mase amata yauduna tamthina hatpa yaningde senaba singa thubada phaduna ahakpa serak pigadabani haiduna masing yamlaba maira paibi kayana ngarang numidang makhutta maira paiduna wanguda khongjang jangsinkhre Kaksing district ke manung dalaiba wangu lupa marop wangu tera mayai lekai wangu tera makha lekai sandang khong wangu mamai singi masing yamlaba maira paibi singna puna jangsin kiba maira gi khongsa duda saruk yakhibi loitong bam bijenti na phondora kibada kari su khangjadriba icha satra mahairoi ani kuki terrorist singna yamna tamthina hatok pikhiba si mama oibi aikhoi thawai hakjang yauna nungai jade mihat pasing khudakta puthokpiu langla langjin puthoktuna ahakpa dandi piu El Bijantina High, Linthoi Ngambi amadi Hemanjit ka homin kaminarakpa bench amatada phamin aduna lairik taminarakpa mahiroi kayana lengak pasingda wakat chaba chatpada state police amadi central force singna karigidamak mahiroi singda tear gas smoke bomb yauna nomai kapsenduna Satra kaya hospital gi bed ta asibagi matogumna yata duna lehanbiri bano masi lengak pasing mamit tangbra na chapok tabra minungsi khangdabra kuding maksing asi solve tawduna Lengak na prazai ko ya pamba kangan biyo haiki. Mahairoi Linthoi Ngambi amadi Hemanjitpu Kuki narco terrorist singna minungsi yaudana tamthina hatpa yaningde mihat pasinga thubada phaduna dandi piu Saidangba lakiba kuki terrorist sing takthoko haiduna Bisnupur district ki wangu ahalup amadi Kaksing district ki wangu laiphamgi masing yamlaba maira paibi kayana wangu ima tampha lairembi laibungda wakat khongjang jangsingkre wangu ahalup laifam apunba committee na sinduna jangsingkiba wakat khongjang aduda we want justice no separate administration we strongly condemn brutal killing of Linthoi Ngambi and Hemanjit Sin kuki terrorist maru phangna muthalu NRC athubada sanahalu sep maitai sep Manipur haiba placard sing su sinaki khongjang aduda sarugya kibi maira paibilu singbi amom angosnana kuki nupi ani gi phi thongdabagi di senaba sing kudak ta phaba aduga kari su khangjadraba satra mahairoi ani tamthina hatok pikhibagi di ngasi phauba stem di central government miat pasing phaba ngamdribasi wangu gi praja miam thamoi song nungaite haiduna mahairoi ani da tariba dasa si chief minister gi imung manung masada thoklamba oirabadi kudak ta action lokhatuna mihat pasing pharangani masigumba sisu lengak paribas te amadi central government munna khanthabiyu phongdorakhi to sujaw bonataba makoina sakhi mafam duda makoida haibabu khulai haibabu lairi khawduna makoi yiri khulai ni pugari ba lairi khawduna aduguma puraga sakhiba sata ani dubu tamchiraba kuki singa mihat tin hatok pikhiba aduguma duda chenaba miyoising ngasi phawba state sarkar amadi central government ngasi phawba action amta lokhataba se akhoi wangu prajagi maikaidagi Thamoi somo nungaite ngasi sata ani da tariba da sa se hauji chief minister oiba birengi masa da tarambo yo ma khuduk ta nungala ga mi hat pasin phaba gi action soidana lokhalakani adumba wakhandu so khambi wa na ngasi gi lengak pai bi ba saraka amadi central government gi mafam da thamjari Mahairoi Pijam Hemanjit Amazon Hizam Linthoi Ngambi mihat yaning da phonok tuna ngasi Thobal district ki tongan tama pham singda su miyam na wakal mi pham phamduna mihat asigi asumba wayal puthokpiyo haina khongjang jangsingkre Peace Unity and Integrity Committee angtha amadi all angtha maira paibi amasung anina su palace ki manung janba yaripo angtha mamang lekaida wakat mi pham chathakre angtha khonggangi lekai singi maira paibi singa saruk yadun chathakiba wakal mi phamadada saruk yakhibi amana phongdorakpada Mahairoi ani kuki singa tamthina hatok kibagi photo social media da viral oirakpadagi laikidaba mahairoi ani gi asumba viral puthokpiyo haina sangsinba khongjang central amadi state force na nomai tear gas na singba kaya katuna sa sangom phubi chabiba si angtha gi miyam thamoi sona yaningde angtha dagi mahairoi loitong bang kishan su lengjumda nomai na katna sokpadagi hospital la layengduna lairi aduga hatok pikraba mahairoi ani gi asibak sang achubada imung manungda sinaduna Mathau mangam pangthonaba honabiyu karigumba miyangi wakat tabidrabadi masidagi hena kanba khongjang sangsilakani haike Yaripok Bisunaha Chabubang Mamang Lekai Mera Paibi Lupna Sinduna Lekai Dida Wakai Pam Pam Kray Wakai Pamatuda Saruya Kibi Nupi Amana Pondorak Pada Tatara Now Puduna Polok Labai Koi Cookie Singi Kuta Shinabra Aikogi Mapi Mapa or Singasi Cookie Singi Makada Lairabra Duga Mahiro Sina Kangli Singasi Yang Bangam Libra Haiba Wapam Pongdoki Bengi Mera Paibi Apun Balupna Susinduna Bengi Auto Parking da Mahiroi
अनिगी जस्टिस पंगलु मिहात पासिन कुकी नार्को टेररिस्ट सिंह चेराक पियो हाइना वाकन मिफम फंकी थोक्चोम मैरा पाइबी अमसुंग टाइडा क्लब थोक्चोम न सुसिंदुना माहिरोय अनि हातोखिबबु यानिंगदब फोंदोकपगा लोयना मखोयगे असुंबा वायल पुथोकपियो हाइना लेकाय दुदा वाकन मिफम फमदुना खोलाव कयासु लावख्रे Sarangpat maya lekai gi mera pai bi amasung PDC na su mahiroi hat pa yaning de lenga na sum bawel tobiu linthoi ngam bi amasung hemanji hat pa da senaba sing athu bada phagalu haina lekai adu gi community hall da wakami pham pham ki kholau kya su lauki athok pam kuno mera pai bi amasung youth sing na su lekai adu gi community hall da linthoi ngam bi amasung hemanji ki mi hat yaning de makhoi gi asumba wayal puthotuna senaba sing matik chaba serak pigadabani haina wakan mi pham pham kre Saruya kibi mera pai bi amana hai kibada Manipur lengak amadi Manipur Chief Minister na khaliba wakhala sikarino CM Birena Manipur gi miyam bu kari su leite haina khalabra India gi PM na aikhoibu nungsi drabaso CM Birena di aikhoibu nungsi pham thoktabra karigino Manipur lenga na tumina leisiliba nauriba mahiroi ani bu kuki militant sing na miyot minai tawduna nungsi haitana tamthina hatok pikiba asuk kuiro phawba miat pa singi mari makhong puthokpa ngamdriba roi hat pa yaning de lenga na asumba wayal tobiyo amadi linthoi ngam bi amaso hemanje hat pa da senaba sing athubada puthokpiyo haina khangabo partu maya lekai lamlong kaithelda wakami pham phangki athokpam apunba mera paibi lupna so athokpam kaithelda mahiroi hat pa yaning de mara leba sing athubada phagatuna matik chaba serak piyo haina wakami pham phangki ngasigi wakai pham sing aduda we want justice mahiroi hat pa yaning de linthoi ngam bi amasung hemanje hat pa da senaba sing athubada puthokpiyo mahiroi hat pa sing serak piyo Central Force amasung State Force ki thawong yaning de amadi long live Manipur haibana sing ba placard sing sinaki loyana kholau sing su lauki Sarangpat maning lekai panthoibi sangleng yakobida leiriba mera paibi ima singna so linthoi ngambi amadi hemanjit misigi justice putho amadi khongjang loi mahiroi sing phuba yaning de haina panthoibi sangleng da wakai pham chathakre kholau kya su lauki ba wakai pham aduda saruya khibi security na phubi rakpadagi soglaba khongjang loi mahiroi amagi mama mera paibi amana lenga na thabak khuding kudong thiba nanglaba matung yengsingani haibagi hainabi ama leiriba si karigino thaudo du thotringai da thokdanaba honabadi yadabra hairaduna ngasi gi lengak po akan mamong da pendaba phondorakhi Haukiba July taruk tagi mafam khangdana leirakiba kuki narco terrorist singna minung silaitana hatok pikraba sahi nauriba mahiroi ani hizam linthoi ngambi amasung hizam hemanji ki hatta jenaba sing athubada serak piyo haina maira paibi amadi kaithel pambi sing ngasi wangjing new bazar da wakai pham pham kiba loyana rally jatkre Haukiba July taruk tagi mafam khangdana leirakiba kuki terrorist singna minung silaitana hatok pikraba sahi nauriba mahiroi ani hizam linthoi ngambi amasung hizam hemanji ki hatta jenaba sing athubada serak piyo haina maira paibi sing ngasi khongjom police station nakanda leiba khongjom lamkhai community hall da wakai pham pham ki bagloena human jen semduna khongjang sangsingkre khongjom circle mera paibi forum na sinna pangthoki ba wakai pham adu loisla da miya maduna national highway 102 ge khongjom police station nakandagi papa lamkhai phawbagi lambi mapal da human jen semduna kholau kayamarum lauki ngasi gi khongjang adu da satra hatpa kuke militant sing serak piu e masen mukna phade Narendra Modi na maitai bu yekna bo oina khaliba karigino jingtamani da khenaba lo thamba yaroi amasung we want justice saina thaba pleka singsu sinaki Kuki narco terrorist na minung silaitana tamthiba mong da hatok pikraba mahiroi ani hizam linthoi ngambi amasung phijam hemanje ani gi mihata jenaba sing zerak piu amadi mahiroi sing na democratic oiba mong da sangsen kiba khongjang da security na tamthiba thawong sing yaning de haina ngasi Yaripoki akoibada mahiroi sing maira paibis amasung club organization singna wakat khongjang chatkre mahiroi luptaret Amasho Desam Suk Ems Emshu MSF KSG Lusing Makada All Yaripo United Students Association na mapung oiba thaudang lauduna Yaripo te leiba Azad Higher Secondary School Yaripo Universal College Thambal Memorial Higher Secondary School amasung ACME Higher Secondary School gi mahiroi sing amasung Yaripo ke ko bida leiba mera paibi ground da pulaba matung Yaripo Bisuna da leiba 32 Wangkem Assembly constituency ge MLA ke sa Megas Andre yum gi thongal phawba kholau kaya lauduna khongsa chatki
ꯃꯗꯨꯗꯒꯤ ꯑꯃꯨꯛ ꯏꯝꯐꯥꯜ ꯏꯁ ꯌꯥꯏꯔꯤꯄꯣꯛ ꯇꯨꯔꯦꯜ ꯐꯥꯎꯕ ꯆꯠꯂꯕ ꯃꯇꯨꯡ ꯌꯥꯏꯔꯤꯄꯣꯛ ꯀꯩꯊꯦꯜꯗ ꯍ꯭ꯌꯨꯃꯦꯟ ꯖꯦꯟ ꯁꯦꯝꯈꯤ ꯈꯣꯡꯖꯪ ꯑꯗꯨꯗ ꯃꯍꯩꯔꯣꯏ ꯍꯥꯠꯄ ꯌꯥꯅꯤꯡꯗꯦ ꯃꯍꯩꯔꯣꯏ ꯍꯥꯠꯄꯁꯤꯡ ꯆꯩꯔꯥꯛ ꯄꯤꯌꯨ ꯋꯤ ꯋꯥꯟ ꯖꯁꯇꯤꯁ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯃꯍꯩꯔꯣꯏ ꯐꯨꯕ ꯌꯥꯅꯤꯡꯗꯦ ꯃꯅꯤꯄꯨꯔꯒꯤ ꯁꯛꯇꯝ ꯀꯥꯏꯕ ꯌꯥꯔꯣꯏ ꯂꯣꯡ ꯂꯤꯞ ꯃꯅꯤꯄꯨꯔ ꯍꯥꯏꯕ ꯈꯣꯜꯂꯥꯎ ꯀꯌꯥ ꯂꯥꯎꯈꯤ ꯃꯍꯩꯔꯣꯏ ꯑꯅꯤꯕꯨ ꯃꯤꯍꯥꯠꯊꯤꯅ ꯍꯥꯠꯈꯤꯕꯒꯤ ꯃꯇꯥꯡꯗ CBIꯒꯤ ꯗꯤꯔꯦꯛꯇꯔꯅ ꯂꯨꯆꯤꯡꯗꯨꯅ ꯊꯤꯖꯤꯟꯕ ꯂꯥꯛꯄꯗ ꯀꯨꯀꯤ ꯋꯨꯃꯦꯟ ꯋꯤꯡꯅ ꯃꯗꯨꯒꯤ ꯃꯥꯌꯣꯛꯇ ꯄ꯭ꯔꯣꯇꯦꯁ ꯇꯧꯈꯤꯕ ꯑꯗꯨꯅ ꯃꯈꯣꯏ ꯑꯁꯤ ꯏꯟꯍ꯭ꯌꯨꯃꯦꯟ ꯑꯣꯏꯕ ꯑꯃꯗꯤ ꯃꯁꯥꯅ ꯃꯁꯥꯕꯨ ꯆꯥꯎꯈꯠꯇꯕ ꯐꯨꯔꯨꯞ ꯑꯃꯅꯤ ꯍꯥꯏꯕ ꯑꯗꯨ ꯇꯥꯛꯆꯕꯅꯤ ꯍꯥꯏꯅ ꯑꯣꯜ ꯎꯔꯤꯄꯣꯛ ꯑꯦꯄꯦꯛꯁ ꯕꯣꯗꯤꯒꯤ ꯑꯦꯗꯚꯥꯏꯖꯔ ꯑꯦꯜ ꯔꯣꯕꯤꯟ ꯀꯨꯃꯥꯔꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯃꯍꯩꯔꯣꯏ ꯑꯅꯤ ꯍꯥꯠꯈꯤꯕꯒꯤ ꯃꯥꯌꯣꯛꯇ ꯑꯣꯜ ꯎꯔꯤꯄꯣꯛ ꯑꯦꯄꯦꯛꯁ ꯕꯣꯗꯤ ꯑꯃꯗꯤ ꯋꯨꯃꯦꯟ ꯋꯤꯡ ꯎꯔꯤꯄꯣꯛꯅ ꯉꯁꯤ ꯎꯔꯤꯄꯣꯛ ꯃꯆꯤꯟ ꯒꯥꯟꯙꯤ ꯘꯥꯠꯇ ꯆꯠꯊꯈꯤꯕ ꯋꯥꯀꯜ ꯃꯤꯐꯝꯗ ꯃꯍꯥꯛꯅ ꯍꯥꯏ ꯍꯧꯈꯤꯕ ꯖꯨꯂꯥꯏ ꯊꯥꯒꯤ 6ꯇꯒꯤ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯛꯈꯤꯕ ꯃꯍꯩꯔꯣꯏ ꯑꯅꯤꯕꯨ ꯇꯝꯊꯤꯅ ꯍꯥꯠꯈꯤꯕꯒꯤ ꯐꯣꯇꯣ ꯃꯤꯌꯥꯝꯅ ꯊꯦꯡꯅꯔꯛꯄ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯊꯃꯣꯏ ꯁꯣꯛꯄ ꯑꯃ ꯑꯣꯏꯍꯟꯈꯤ ꯑꯃꯗꯤ ꯃꯁꯤ ꯄꯨꯟꯁꯤꯗ ꯊꯦꯡꯅꯈꯤꯗ꯭ꯔꯤꯕ ꯅꯨꯡꯉꯥꯏꯇꯕ ꯑꯃꯈꯛ ꯑꯣꯏ ꯆꯤꯡ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯍꯧꯔꯛꯈꯤꯕ ꯂꯥꯟ ꯑꯁꯤꯒꯤ ꯍꯧꯔꯛꯄꯗ ꯂꯝꯐꯦꯜ ꯁꯅꯥ ꯀꯩꯊꯦꯜꯗꯒꯤ MBBS ꯇꯝꯕ ꯀꯨꯀꯤ ꯃꯍꯩꯔꯣꯏ 19 ꯃꯩꯔꯥꯕ ꯑꯗꯨ ꯀꯨꯀꯤꯁꯤꯡꯅ ꯀꯥꯎꯗꯕ ꯐꯩ ꯑꯗꯨꯒꯨꯝꯕ ꯅꯧꯔꯤꯕ ꯃꯍꯩꯔꯣꯏ ꯑꯅꯤꯕꯨ ꯃꯤꯍꯥꯠꯊꯤꯅ ꯍꯥꯠꯈꯤꯕꯒꯤ ꯊꯤꯖꯤꯟ ꯍꯨꯝꯖꯤꯟꯅꯕ CBIꯒꯤ ꯗꯤꯔꯦꯛꯇꯔ ꯂꯥꯛꯄꯗ ꯀꯨꯀꯤ ꯋꯨꯃꯦꯟ ꯋꯤꯡꯅ ꯄ꯭ꯔꯣꯇꯦꯁ ꯇꯧꯈꯤꯕ ꯑꯗꯨꯅ ꯃꯈꯣꯏ ꯃꯁꯥ ꯑꯁꯤ ꯃꯤꯑꯣꯏꯕꯒꯤ ꯂꯤꯆꯠ ꯆꯠꯇꯕ ꯃꯁꯥꯅ ꯃꯁꯥꯕꯨ ꯆꯥꯎꯈꯠꯇꯕ ꯑꯃꯅꯤ ꯇꯥꯛꯆꯔꯦ ꯑꯗꯨꯒꯨꯝꯕ ꯃꯤꯍꯥꯠ ꯑꯗꯨꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯂꯗꯨꯅ ꯃꯍꯩꯔꯣꯏꯁꯤꯡꯅ ꯆꯪꯁꯤꯟꯈꯤꯕ ꯈꯣꯡꯖꯪꯗ ꯁ꯭ꯇꯦꯠ ꯑꯃꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡꯅ ꯁꯥ ꯉꯥꯗ ꯆꯠꯀꯗꯕ ꯂꯤꯆꯠ ꯆꯠꯂꯗꯨꯅ ꯇꯝꯊꯤꯅ ꯑꯁꯣꯛ ꯑꯄꯟ ꯅꯪꯍꯟꯈꯤꯕ ꯑꯗꯨ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯏ ꯂꯣꯏꯅꯅ ꯃꯗꯨꯗ ꯆꯦꯟꯅꯔꯤꯕ ꯁ꯭ꯇꯦꯠ ꯑꯃꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯀꯤ ꯃꯊꯛꯇ ꯊꯕꯛ ꯂꯧꯈꯠꯇꯨꯅ ꯁꯁꯄꯦꯟ ꯇꯧꯒꯗꯕꯅꯤ ꯑꯃꯗꯤ ꯃꯈꯥ ꯇꯥꯅ ꯑꯗꯨꯒꯨꯝꯕ ꯊꯕꯛ ꯆꯠꯊꯗꯅꯕ ꯑꯃꯗꯤ ꯇꯧꯕ ꯌꯥꯗꯦ ꯈꯪꯅꯅꯕ ꯂꯩꯉꯥꯛꯅ ꯊꯕꯛ ꯄꯥꯏꯈꯠꯀꯗꯕꯅꯤ ꯃꯍꯩꯔꯣꯏ ꯍꯥꯠꯄꯗ ꯆꯦꯟꯅꯕꯁꯤꯡ ꯑꯊꯨꯕꯗ ꯐꯥꯗꯨꯅ ꯑꯍꯛꯄ ꯆꯩꯔꯥꯛ ꯄꯤꯗꯨꯅ ꯇꯨꯝꯐꯝ ꯆꯥꯐꯝ ꯈꯪꯗ꯭ꯔꯕ ꯃꯤꯌꯥꯝ ꯑꯁꯤ ꯇꯪꯗꯨ ꯂꯩꯇꯥꯍꯟꯕ ꯑꯗꯨ ꯄꯨꯔꯛꯅꯕ ꯂꯩꯉꯥꯛꯅ ꯁꯤꯟꯕꯤꯌꯨ ꯍꯥꯏꯅ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ Personnel वगैरह पैरामिलिट्री फोर्स वगैरह सब वगैरह लोग सस्पेंड तो भी मनी कोई सब बसे तो को जाती है उसे आराम तमनिंग लोइनना होइना तौखिबा कोई बसे मई मसाने जगदमनी मतुंग ताबो तो बिदनबा आलेबा गवर्नमेंट सु सेंट्रल गवर्नमेंट दा कोइनो उसे की वकारा से कोई खंदरी अदुना ngasi सुम से फोटो से कोई थमोइदा नुवाइतबा ममी असे मैदै कम्युनिटी की तंग ताबा पुंसी रो जोगे देश के खंदरी इम्फाल वेस्ट डिस्ट्रिक्ट की निगोंबम लेबा इरमदम कनबन लुपना सिंदुना कुकी खुलाई पाइबसिंगना मियाथीना हातक्रबा महेरोय अनिगे असुम वायल अथुबा मतमदा फंगंदुना मरा लेबा मियोय सिंग सेराक पियु हाइदुना वाकमी फम फंख्रे निगोंबम मया लेकाय कैथेल जथकिबा वाकमी फमदुदा निगोंबम की तोंगान तोंगान लेकाय अहुमदगी लाकपा मैरा पाइबी अमदी महेरोय सिंगना सरुक याखी वाकमी फमदुदा महेरोय फादुना सेराक पियु मणिपुरदगी असम राइफल्स लौथोउ अमदी मणिपुरगी सक्तम कायबा यारोय हाइबा प्लेक कार्ड कया पाइबग लोयना खोलाव कया सुमियाना लाउखी लोयना वाकमी फमदुदा सरुक यारंबी मैरा पाइबी अमना चाही नौरिबा महेरोय अनिगी मिहात असिगे असुंबा लंगला लंजिन ngasi phawba lengana puthokpa ngamdaba si yaningde loyana misi asigi chapchaba chumba wayel phangnaba miyamna jangsilakpa khongjang khudimakta khul asigi miyamna su mapung phana saugatkani haiki lamdamasa leire masi puarida amuba kalina yektuna lehoragani haina haibong pokpi mera paibina phongdore masigi waroishina thubada lengana puraknaba honabiyu loyana terrorist sing asina mahiroi anibu minungsi leitana hatpi khibagi mayokta lamdamasigi nauriba mahiroi kyana mapi mapama oiriba lebak asigi luchingbada wakat chaba lakpada sagi licha chathaduna tear gas mok bomb amadi nomai kapsinan tamthina sopan nanganba si lamdam asigi mama oibisingna lan mai chubani haina lowi machabu mamang maktada hatlawa phawbada yengduna leiba thamoi pandaba mapa ama lamdamasta leire khodi loiba nairoi doba इंतिहास अखोगी सना की कालीने येक्तना लेहोगदबो कइनो दो ngasi ngasi mak oire atoba matunda loisan biu surasan pu birau aduga satra satri singda yengbi miyengse yengba handi makai di ama singsina ngasi bokta sa chingi tamta lan changna bari dam sem salan loide Sin kuki narco terrorist ngasna maite tharkliba lana sigi manungda hawkiba July 6 tagi thiba khangda leirakiba mahiroi anibu
terrorist singa tamthina hatkibabu yaningda phonotuna lamdam asigi mera paibi kayana yaningda phonotuna mihat pasing dandi piu haina wakat khongjang sangsinkre wakat khongjang asigi saramoina Imphal West ki lamsang bazar da mera paibi singna mihat paputho u sibagi dandi pigidabani haina dabi tawki hariba dabi asi tawduna uripo polem lekai uripo yambem lekai amadi kaisam pata wakat mifam sing chathaki Sahi asigi July 3 tagi mafang khangduna mangkraba mahiroi anibu tamthina hatkiba thaudok yaningda phondoladuna lamboi khonangkhong apunba nupilu amadi United Friends Library and Club anina sinduna lamboi khonangkhongda wakai mafam phangkre wakai mafam aduda saruk yakhibi apunba nupilu ki treasurer chungtham memchana hai kuki singa tarokli basi suda leina zathari bani narco terrorist ki thong kaya sina mihan mi punasi chathaba ngamlibra masida su natuna kuki MLA tarana tokhaiba administration talaga sigumba mihan mi pun toriba karigino hauragliba mairoi simu karisu letena khanba thong asi maitei khunayo ina laibak thibani wakal mi pharmacy gi saramo ina laikhidraba thawai sing amadi thiba khangna lairiba singi imung manungge awabda su saruk yakhi matungda tobiganu haiba ai thamjari loina laikhidraba thiba khangidaba mayam amasu makoi gi imung manungna puriba awaba daita singdo adudasu ko saruk yazari loina mama amana papa amana magi nungsijaraba masa singdo kaina bada duke mati wana khanglibase ngasigi oiriba aikoigi lengaki mapu ibiriba singna matam chana asigumba aikoigi watembi hogdaba asigumba dagi thokibani haibase ai thamjage Sahi nauriba mahiroi hijam linthoi ngambe amadi phija hemanji anibu kuki terrorist singa tamthina hakiba thong yaningde miat pasing dandi piu haina voluntary youth development organization BYDO amadi leimaren sinthalup LSL kaibulam jawn sinduna kaibul maya lekai dangasi wakai pham phangkre wakai pham adu saru yakibi nupi amana phongdorakpada mahiroi ani mihathina hatok pikiba thong mama oibi ekhoina thamoi shona yaningde mahiroi halibasi international logi Wang madani athubada mihat pasing puthotuna miyam mamangda dandi pibiu mara laiba sing lem thabi yaroi miyam na pamliba pamba sing asi karigumba thabak ta onthoroktrabadi miyam na akanba khongjang sangsilagani haiki Chuchampudadi mihat pa phaba yaroi haidana rele chapa matam dadi Manipur sarkar na kari dobiki boge chingdana lo ma tamdana lo chatnaba mase karino aikoi kamaina hingo haibano aduna ang tang au taruk da angang ani haki base asije kanbang amhauda base aikoi yamna laibak thibani Hizam linthai ngambe amadi phija hemanjit mahiroi anibu kuki narco terrorist singna tamthina hatkiba thong bu yaningda phonoduna irengbam apunba mera paibi lupna sinduna ngasi Bisnupur district manung chana leiba irengbam mapal kangjaibung community hall da wakai phamja thakre mahiroi hatpa kuki terrorist sing bu sibagi dandi pigdabani Manipur ki satang kabia roi long live Manipur haiba kholausu lauduna pangthokiba wakai phamadu saruk yakibi amana phondorakpada chahi nauriba icha ani bu tamthina hatpikiba si mama oibi aikoi ki thamoida yamna nungaijade maramaduna India government amadi Manipur government mihat pasing atu matamda puthokpiduna akpasarak pibiu mama oibi singna khangba ngamdabadagi matam asi yausulakpana icha singna chatpa maikaida mama singsu chatminarakpa taragadi sarkar asi phibam chadaba mawong amada lakani haiki Sigidamak aikoi phamjari bani aduga loinana aikoi na makhata na haijani badi aikoi mama oibi singna khangba ngamaktrebagi matam ase yausalakpana maram oiraga ngasi isa lising mama ni aikoi se aikoi na puba maigeida isa singna chatpa maigeida aikoi na chanmina rakpa taragadi sarkar ase phibam chadaba mawong lakani haibase aina media gi thongda thamjari Nakala maramdaso mahiroi ni hatkiba thong yaningde mihat pasing atu matamda sarak piyo haina bamdiar mera paibi apunba lupna sinduna bamdiar mera lekai community hall dangasi wakai pham phangkre wakai pham adu da mahiroi hatpa yaningde achumba wail putho u kuki narco terrorist sing maru phangna muthalo haiba kholausu lauki mahiroi pochangbam dibya kobi amana phondorakpada mahiroi ani butam thina ot naiduna hatok pikiba thong mahiroi ama oina yamna kanna condemn tawi Pali balengana mihat asigi achumba wayal chathabiyu athuba matamda mihat padandi pibiyu haiki
As a students, we are very disappointed with the government and related authorities of the state. So far, we've been demanding to find the mothers, but we haven't found any positive response of the government. So, in fact, it is very unfortunate for the students. Our two friends, Lintoyambi and Hizam. Zatkre, Maira Kongja Duda Miyamna, Mahiroyani had Padasenaba Muising Kudakta Pagadabani, Makoyanigi Hakchang Imu Manunda Sino, Manipurga Assam Rifles Loto U, Democratic Oina Kongjang Siliba Mahiro Singda, Security Force Nakahena, Mute Minaja Tabatong Yaninde, Maraleba Security Personnel Singi Matakta Exan Logodabani, Long Live Manipur, Manipur Satang Kaibiaro Habakolau Lauki. May Ohumdagi Hokiba, Chin Cookie narco terrorists and Zataram, Lamdamasigi, Mahiro, Lup Taruki Makada, Sinduna, Kaksingi, Naholai Laikonda, Pantokre, Taramaduda, Kaksing Lamdangi Miamna, Kendall Katuna, Atoba Sing Wikai Kumnava, Utke. Handak Mahiroyani Hijam Lintangambi Amadi Pizam Hemanziki Matakta Mute Minay Zatara Matung Hatok Pikibasi Council of Teachers Association Kotana Kan Mamong the Yaning the Wapondarakli Kotagi Publicity Secretary in Torpasero Lamana High Mahiroyani Butamtina Miami Puntoribasi Lenga Sigi Lobo Kongau Nabani Masida Senariba Mui Sing Dulebak Miang Kangna Lengana Hakpasarak Pigabani Samjaraba Satra Satri Sing Namakogi Hingbagi Hak Tanzaduna Rally Jatpada Landa Sinagraba Nomai Pellet and Sing Basinabasi Tungi Yumbril or Kadaba Angang Sing Hingbagi Hak Matpani Democratically Mairoisna slogan Laujaba Rally Chachabada Security Person Sumna Dil Tobiu Lintoingambi Amadi Hamanjiki Mihasa Takibagi Mayokta Kotana Memorandum Amasu Lengaki Authority the Supisan Krabani Hauzik Lengana Lokopam Tokpa Tabak Lokolok Drabadi Oza Sing Chutumina Erectaba Yai Lengana Hiramasi Matang the Lokopam Tokpa Tabak Sing Lokotuna Miam Punamaki Puning Patabiu Hainasu Gerald Asida Pali. Protection and Preservation Committee Manipur PPCM Gimiyang Makada Lamyan by Iraboning Sing Thoram Observation Committee Lintok Lamyan by Iraboning Sing Tabum Ama Tongan ba Thoram Singaloy na Pangtokibado September Kuntrang Arang Jawaharlal Nehru Manipur Dance Academy da Lamyan by Irabot Kicham Kunteres Subamapok Numit Ning Sing Thoram Pangtokibagaloy na Thoram Masigi Saro Moina State Open Lebak Ningba Isay Sangdamnaba Patriotic Song Competition i Thoram Pangtotan Loisin Kre Sam Kuntarelak Subamapok Numining Sing Thorangi Manung Jana Pangtokiba Lebak Ningba Isay Sangdamnaba Yoy Kunipan Hana Screening Tauraga Kangalaba Matungda Pangtokibani Isay Sangdamnaba Dugi jury members Singna Manipuri Saknara Basaisak Pasing Haibadi Sadananda Hamom B. Kunjabihari Sharma Amadi Usaranina Oiki Hariba Sangdamnabadu Datak Yel Kongbal Maya Lekaidagi Lokram Malangan Bamaitena Ahan Baduga Kaksing Sumnang Lekaidagi Mayalambam Robert na Anishuba Amadi Kachi Kul Maya Lekaidagi Maibam Pretty Devi na Ahum Subatakre Isay Sangdamnabadu da Sarugyakiba Physically Challenged Person Waikom Daya Lakshmi Busu Organizing Committee na Puning Thoga Point na Special Award Ama PK Paugi Marak Thana Miyam da Kanganjaba Ama MS Duda Numidang Pung Mapan Minute Kunda Sandok Lambadu Ngasi October Gitang Amadagi MS Wanda Numidangi Pung Teret Makai Amadi MS Duda Numidangi Pung Nipan Makaida Sandok Saragani Ngasi Maleng Pong Kada Pangtok Nabagum Maleng Ahal Singi Numit Thoram Senior Citizens Parang Kaksing na Sinduna Resilience of Older Persons in a Sensing World Haiba Saya Sigi Timda Pangtokre Kaksing Wairi Panjau Palum Dalaiba Senior Citizens Parang Kaksing All As Homda Pangtok Pataramaduda Hana Manipur Lengakta Minister Waramba Jose Hosina Senior Citizens Parang Kaksing President Oiriba N Nimai Tabak Taki Potaraba Ka Manipur College Kaksing Principal Waramba N Ibotom Biamasung Padamasri Awardee Ketri Muktamani Ahumna Tharam Mapusing Oina Sarugyaki
Tharangi mapung oiba tharam sing oina oles home da leiba ahal sing da kudol posing piba amasung khitrimayum iboyai maste awardina khomjin ba khutma ba kaksing ya ahal sing haina mingthon ba lairik amasu tharam mapu sing na phongbuna oiki ngasi phongki ba lairik ki matang da huyelan pau pause sigi kalam news oiribi Dr. Nomaithem Pramodini na masak taki Fulfilling the promises of the Universal Declaration of Human Rights for Older Persons across generation hybrid team dangasi Malengi Opong Keda Pangtonariba International Day of Older Person Gamarilena District Social Welfare Office Kaksing Nakasing Amasong Character Labor Relief Camp Sing the Labor Ahal Sing da Kudol Tam Kray District Social Welfare Officer Kaksing Nikita Thangjam amasong mahaki staff sing nangasi Sanatombi High School Kairak Kaksing Panjaw Palum da Leiba Oles Home Kamanipu College Kaksing SC SD Girls Hostel Kaksing Wairigi Kongoi Community Hall Kaksing Somalika da Leiba Kalyan Ashram Sing Bada Hangba Relief Camp Sing da Leiba Ahal Sing da Phi Athawa Amamam Kudol Tamki Hairi Ngasi Malengi Thakta Pangtoliba International Day of Older Persons Thoram Bisnupur District Oinaso District Social Welfare Office Bisnupur Amadi Kumbi Kulakpam Lekai Women Association Kumbina Sinduna fulfilling the promises of the Universal Declaration of Human Rights for Older Persons across generation hybrid team da Kumbi Tera Konglamlong Village Talaiba Senior Citizens Home Santi Ashram da Pangthokre Tharamadu da Pukrambam Premchan Singa Advocate Chief Legal Aid Defense Council Impal West L. Suranjoy Singha Secretary PRDA Bisnupur Amadi District Social Welfare Officer Bisnupur and Jyotish Nathav Mitunglen Singhoya Sarugyaki Oles Homadu da Lairiba Halorba Singda Ningthamgi Kudol Posing Chupiki Taranga Marilena Senior Citizens Home Sigi Founder Case Ibem Pichak na Pondokibada International Older Day Pangtopagi Maramdi Ahal Singasin Tenariba Awaba Sing Kangdok Nabamadi Ahal Singa Society as the Loriba Todang Sing Kangdok Nabapandam da Pangtokpani In Solution Zampa Moda Taki August Nipanda Oles Homasi Haudok Sakibani Oles Homasi Yamna Wana Hangdok Jaraki Aina Panayamna Wana Honarabasu Lairiba Ahal Singna Patragadi Aina Karimata Tobangam Loi Ahal Singna Pabaging Asi Mahagna Tabak Tobangam Libani Mahaki Homasta Lairiba Ahal Kun Mangasi Loina Bamading Ano Saknaba Yamna Nungai Ahal Sing Tolabra Laman Tolabra Haina Pauba Kali Mana Warakpa Matamda Ahal Singasna Mahakitama Hena Wabi Haiki Bagaloyana Aloiraba or Bisingbo Equina Nusina Loina Bisi Haiki Ngasi akoina International Older Day tawasida moina ibu nusibiba adegi aina karigumba awaba matam mayam ama laaga su moina aigi damakta wabiba sigi damakta su aina aigi home da leiriba ahan singsibu hanna aina thagasari aduga loina na ngasi gi International Older Day sida mayai tangba dalengsinabagi Taragi Saisugi Sayolgi Oina Miamda Haktangana Mateng Pangbagi Ani Shuba Thoram Oina Nomagi Oibalem na Laying Boy Kem Amangasi Kumbi Sandong Upper Primary School Campus na Pangthokre Thoramadu Tongan Tongamba Sinpam de Leba Taragi Saisugi Thongmi Singh Senior Advocate Khaide Mani RK Nimai Film Actor Hamom Sadananda Amadi Atei Thongmi Singh Susarugyaki Medicine Ortho Cardiology ENT Eye Skin Gynae na Singbagi Specialist Kaya Yauna Dr. Kunrom na Sarugyaduna Laying Bagi Tabak Pangthoki X-ray ECG amadi atei layeng ba mathok taba khudaki test kaya su lemna tobaga loyana mathok taba hidak sing su lemna piki Kemaduda Kumbigi Relief Camp Sing the Laiba Mioy Sing Amadi Lekai Dugi Mioy Sing Yauna Puna Mioy Zani Kuntramapan Layan Ki Manipur University of Culture gi MA Music Manipuri Folk Music da Gold Medal Laura Kraba Lorem Bamjatin Kumar Opagi Tharama Pangthokre Ngasi gi Tharama da KB Sharman Saknairaba Theater gi Writer and Director Loitong Bam Elander Singha National Award Minister of Culture Yumnam Kumar Achoba Guru Nat Sankritan Ishel Amadi Ningombam Tomba Singha Singer and Filmmaker Assistant Professor Waikomani Girl College na Tabe Mitunglen Tharamam Pu Amadi Akhana Mitunglen Onya Saruyaki Ngasi gi Tharamadu da Lorem Bamjatin Kumarna Ishana Pandra Hiramadu da Sab Yungna Panda Magaloyana Jangsilabadi Mai Paloidabagi Maram Leite Aikoi Honaba Leb Kumsi Oja Guru Masak Khangna Satsi Phongdoki Mikhal Pangthokadarbas da Telangana da campaign Haudoknaba Prime Minister Narendra Modi ngasi state da thunglakre
multiple development project kaya sana balupa crore lising trom de chongai henbagi project kidama PM Modi na urep uyung tongki project si Tharamadu Mahabubunagar da pangthokibani Telangana Assembly Mikhal November natraga December da pangthokadoribani PM Modi na haikibada state sigi miyamna loktup lokoi amadi chenja thumja leitaba government ama pami madugidama BJP government mathautai Telangana da ahongba puraksi haina phongdokki Sanabagi pauda Sainagi Hangzhou da pangtholiba Asian Games 2023 gi ngasi nini chanba numita men's trap team shooting event India na gold phangbangam kre women's trap team event su India na silver phangkre hojik pawada India na gold taram de silver taramapan bronze tarani pan puna medal yankhai phangbangam kre medal talida Saina na gold chang punma thoi silver hundra ma thoi bronze kuntra tret puna medal sani kumapan phangduna khwaidagi han badal leiri South Korea na gold kuntra silver yankhai ni pan puna chang kunma thoi phangduna Shubada, Japan na gold kumapan silver kuntraman bronze nifu puna cham sana nipan pangduna shubada India na gold taram do silver tarampan bronze tara nipan puna medal yankhai pangduna mari shubada leiri hojik aroibada maroyo pamukana pijari Swasthya hi seva campaign sara moina lebaga sigi mafam kaya da cleanliness drive chathakre